Kumja lising ani kuntareta leibak asigi mikok thibagi thabak chothanaba ngarang famkiba union cabinet na ayaba Pikhre thabak asida lupa crore lising taramathoi chatre tarani panga lak kunmari changani haina lepnakre malemgi oina khwaidagi chawba statistical exercise amu oigadoriba mikok thibagi thabak asi tangkak ani thokna house listing amasung housing census haina pangthokani hairiba thabak asi kumja lising ani kuntaruk ke april thadagi hauraga september tha fawba pangthokani aduga population enumeration pe gi thabakna kumja lising ani Taret ke February thadagi pangthokpa hogani hairi pangthokadori mikok thibagi thabak asigidabak filed functionary lakun trarom na mathau tawgani masida mobile app data collection amasung monitoring purpose oina central portal sizinagani mikok thiba asida house listing housing census amadi population enumeration gi matangda wahang hangani enumerator sing ase lengak ki oja amadi state lengak na hapa official sing na oigani Pangthokadoriba mikok thibagi thabak asi digital ki kuthangda chathagani masigidamak mobile application ama sizinagani cabinet committee on political affairs na lawkiba warep ki matungina electronic oiba mawongda mikok thibagi thabak sing record tawgani hairi amarom da pangthokadoriba mikok thibagi thabak asida lupa crore lising taramathoi chatret taranipan ga lakh kunmari rom changani haina ngarang famkiba union cabinet na lepna ki hairi